ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ngasi miyamgi numitta Chief Minister Nongthomam Birena miyamgi wakat chatruklom hakthengna lawshinkhre masong Manipuri lol na India ki classical lol gi manung channa bahotnabada Art and Culture Minister amadi Education Minister na angamba thakta center da taknagani haina thajaba pikre Kurumjeri ISTV ki nungthil gi pau na mayam butaram nokchiri hojik pau sangon pizari ngasi miyamgi numitta Chief Minister Nongthomam Birena miyamgi wakat chatruklom hakthengna lawshinkhre tha khudingi tang 15 da pangthokpa numit asida miyoi lising ani romna Chief Minister gi Secretariat laktuna darbar hall da pangthokpa thoram da saruk yakhe Manipur gi tongan ba mafam kya dagi lakpa miyoi singna lanai amadi apunbagi oiba wakat kya Chief Minister da thamki Directorate of Information and Public Relations na state asida paikhatpa anoba development amasung achievement sing utpa film amadi documentary sing lakliba miyam da yenghanki Health Department amasung Jenims ki staff sing CM Secretary ta thamduna ana layangi mateng reimbursement amasung government hospital sing da ana layangi matang da mateng pangki Social Welfare Police amasung MOBC gi official sing su miyam gi khudong cha dabagi matang da mateng pangnanaba miyam gi numitta saruk yakhi ngasi miyam gi numitta mongsangai da leiba B People Mental Development Home gi oja sing amadi Meheroi sing na Chief Minister N Birenda achamba khudol piduna home asi anoba lengak asina added home gi thakta handak lengak asina warep lokhibada nungaiba phongdokhi home asi gi principal loiriba takhelambam Anitana ISTV News da phongdorakpada home asi chahi kuntaret asida mamang da palamba lengak na mityeng amatta changbidana ministry dagi senthang khara phangba aduna home asi chalaiduna leirambani handak anoba lengak asigi chahi farakpa numitta Manipur gi Chief Minister Nongthomam Birena home asida laktuna home asida leiriba angang sing amadi home gi fibam yengshilamba matung Chief Minister na cabinet mifam da puthoktuna home asibu added ki thakta lawshin bibada nungaiba fawi lengak asina makha tano home asi mapung faba sarkar gi home ama oina ba honarakani haibagi thajaba lei haina phongdokhi Mena suyeng yang biram da ba makhakta ekoi gi sarkari oibiu haiduna ekoina haijaruba matamda ekoi gi CM na ekoi harau ya biraktana ekoi edit oina onbirak pase sisu yam nungai aduga ekoi gi ngasi school da tamliba angang singa su ekoi gi sotharaba singi tengbang da tha amada lising amaga sanga phangba asugumba bibi basu yam nungai loina na ekoina ngasi ekoi edit oina loksan birak pase ekoi gi kaigumba ngasi gi state government na ekoi gi phampham amakhak pibire ekoi gi damakta haibase khanjaraga ekoina oja singi maigai dagi ekoi khudikma ki maigai dagi yamna ekoi nungai puksai Manipuri loan na India ki classical loan gi manung channa bahotnabada Art and Culture Minister L Jayant Kumar amasung Education Minister Tesh Radeshyam na angamba thakta center da taknagani haina thajaba pikre Minister anina wafam asi Directorate of Language Planning and Implementation sinduna Manipuri loan amasung loan asigi classical language status haiba numit humni chathagadaba khana nainabagi thoram ama state guest house da hogdokpagi thoram da phongdokhibani Manipuri loan Art and Culture gi lamda khang hairaba miyoi kyana khana nainaba asida saruk yari Minister L Jayant Kumar na Manipuri lol na classical lol chanba haibasi ekhugi khunai asi yamna chokhat lami haibagi mayek laraba chokthok chaningai oiraba khudamni khunai asibu masak takadoriba lol asigi fellowship amasung mari lainaba sing machak sing tilliba khang ahe singna ithokpiu haiki Every community masak identity masak khang nam hondar matam masak global phenomenon ni human nature ni madam madu khang na hondar pakan sai identity sai community identity madu khang na hondar pakan sai language si khang na hondar ba hatin hai se madu yam tangai fadam khipot am lang pa sai language se khang ge hai ba taragani ai mari ai gi lai de hierarchy masi myam te khang na hondar pata ba du ai khunai masa khang na hondar pata ba amasu the philosophical ideas inherited by us from our antique forefathers madadi kari philosophy thakbiram gen hai madu khang da bi ta ba hai Education Minister Tesh Radeshyam na Manipuri jagoi hanana India ki classical dance nipan gi manung da chanduna laikhrabani isagi puwari matik chana leijabai khoi gi loan classical loan da kaidobagi chanba yaroi haiki classical dance nipan gi manung da akoi yawgra art and culture da Manipur gi masak Bharat ta yam chawn occupy taung leigre
मरम मयाम से लेरगा अखोइने से अखोइ क्लासिकल लैंग्वेज चनबा ngam मरम आई लेते न खंजई सोदन ngam है आई सेट आई थमोय थालजै अमरोमदा थौरम अदुदा सरुक याकिबा लैंग्वेज एक्टिविस्ट लेहाउ थाबम शरद चंद्रना मणिपुरी लोल इंग्लिश अमगा चमापन मरफुद्रा निथोइदा कॉन्स्टिट्यूशन की निपाल सुब शेड्यूल चनख्रबा फावबदा लोल असने इंडिया की क्लासिकल लैंग्वेज लिस्ट चन्ननब चंगसिलकपा इहौदा अवाटपा मचाक मयाम अमा पुथोकपा ngamdana लेरिबासी मतम चाना होना होबा मरु ओय इहौवासी माय पाकनबा नेशनल अमसुंग सेंट्रल लेवल दा तकनबदा मणिपुरी की मरी लेनबा मिनिस्टर सिंगना अचौबा थौदांग लै हाइकी ꯃꯣꯏꯒꯤ ꯃꯨꯚꯃꯦꯟ ꯑꯃ ꯂꯥꯛꯄꯗ ꯃꯅꯤꯄꯨꯔꯗ ꯃꯗꯨꯒꯤ ꯏꯍꯧꯁꯦ ꯆꯪꯁꯤꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤꯗꯤ 8 ꯁꯦꯗꯨꯜ ꯐꯪꯉꯕ ꯐꯥꯎꯕꯗ 8 ꯁꯦꯗꯨꯜ ꯐꯪꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯂꯧꯅꯕ ꯍꯣꯠꯅꯕꯗ ꯃꯗꯨꯒꯤ ꯃꯆꯥꯛ ꯃꯌꯥꯝ निपाल की सरकम ओइना मैनफेड रन कंगला गेट ममांगदगी मणिपुर इंस्टीट्यूट ऑफ मैनेजमेंट स्टडी MU की डायरेक्टर प्रोफेसर CH इबोहल मैटेन लमथाख्रे रन असि लमथाद्रिंगे की ममांगदा BMX साइकिल की स्टंट सोमसोद की पॉल्यूशन फ्री मणिपुर हाइबर टीम दा खोंगचट असिना कंगला गेट की मणिपुर यूनिवर्सिटी फाउब चटकी मोइरांग केंद्र की मनुंग दलैबा ख्वाइदगी मरुओइबा सानबुंग अमा ओइरिबा चिंगई लंपाक समजिनबगी महुत्ता केंद्र सिगी मतम की मियाम की मिहुत सिंगना सानबुंग असिदगी अथोनबा लैबाक कोथोकपगी थवोंग मोइरांग ब्लॉक कांग्रेस कमिटी न कन्ने यानिंगदबा फुंगदोरकले लंपाक असिदा फत्ता हाउदी पेशिंदुना थमलिबासी खुदक्ता लेपीनबा कमिटी की जनरल सेक्रेटरी M सरत न फुंगदोरकली इचाउगी अवाबा मायोकनदुना लैरिबा कुटलबा सानबुंग असि अनोबा लैमाक लेबाक थोंगटपगी महुत्ता हाना लेजरीबा चिंग लेबाक सिंग कोथोक्तुना अतोपा मफम अमदा सिजननबा पुखिबा असि सानरोई सिंग अमसुंग मियामबु करिशु ओइदना खनबनी थवोंग असि खुदक्ता लेपियु हाइखि MLA अमदि माकी सुबीरिबा मियोइसिंगना मसिगी मथक्ता अनौबा लेबाक हपसिनदुना सेंबिरगदि मरांग प्रजासिंगना अमुक हेन नुंगाइबिरंगदबनी सानबुंग ओइदना लेरबा सेंगई ग्राउंड असिगी लेबाक पोथोकपगी थबक असि मरांग प्रजा मियामगी मरुओइना ग्राउंड असिदा सही क्या ममांगदगी सनरोई ओइदुना लागलबा सनरोई क्यागी खनबिरे हरकांदा सिंगई ग्राउंड को थोगा प्लास्टिक अमदी लिगली मचेत फताउथी नमथीरबा अपुम मसा मयामना मेंशनबगी थबकसी लेपियु हादना मरांग ब्लॉक कांग्रेस कमिटी ना मरांग प्रजा मियामगी महुत सिंजरगा अपील तौसे सिंगजोमैदा लेबा LJ एजुकेट बोर्डिंग द लेबा महिरोई थोंगंबा चिंगनानिंगाई ओइबा मिसी द लेखिदबगी थौदोका मरी लैनना असेंगबा लंगला लंजिल पुथोकनबा देसामना प्रेशर पीदुना लाकली तौबदबो मिसी एसिगा मरी लैनना सेमकिबा JAC ना बन्न चिंगबा महिरोई खुनाई अमदी लेबाक मियामदा अपनबा पीबा याबा थबक थौरम सिंगददी देसामना कैदौनुंगदा सगतचदे एजुकेशन दा एड अपन पीरोइदबने हाइना खोंजंग चंगसिलिबा देसामना जनरल स्ट्राइक की वारेप लौखिबा लेते हाइरी पाउगी मरक थतना तेनबा ब्रेक अमा Combined tutorial for CBSE, the largest CBSE tutorial center in Manipur. Admission open. Second batch, class 12 CBSE 6 months foundation course, class 9 and 10 CBSE 6 months foundation course. From 5th April, class 11 CBSE 3 months vacation course for the Novidya, Sainik and outsider. From 5th April, for details please contact Combined Tutorial Office, Sagolbal Moirang Lerak Machil, Bus Parking Info. Goods and Services Tax GST da register tawiraba taxpayer khuding makna matam chana GSTR 3B monthly return file tawiyu March thagi GSTR 3B return file tawbagi aroiba numiti lakliba April ki tang kundani Sale changdana return file tawnabagi damakta All Guwahati High Court Building North AOC Department gi Facilitation Center da lakpiduna return file tawiyu Khanganjariba Department of Taxes Government of Manipur Baba Quick zone gidi Tatis College di. Mamal cuma phone kuding jam mana yo cuma ngoroi pista calabni na. Ada cuma takta superlink footing ge offer me amam piri sidi. Tas electric rang nusin bagum na yo tisin bayar. Dudi sana gi mohut yang na sin bayar andre. Kau tu ina? Kenapa? Kau ina? Kau tu biar. Masih pum na. Noi lebih gari han bagai tong mangam terus ni. Kura lagi tong ni khali ba namai tu ikai terus. Senbun puthok lebih tingam terus. Senbun puthok terus lebih mangam terus. Impal finance terus lo. Ayo han balai mangam terus. Impal finance terus loan ni loan. Impal finance na loan mungkin untuk gari loan loan ya begitu tong cakap pisari. Atau napa mungkin gari kuring mak loan biaya ni. Hakchangi labor solat padegi producing at ba. Hakchang chokthar ba.
tumba chaba yaraktaba khong hama nungairaktaba singidabakta amatta nairaba upaidi Jolib syrup amasung Jolib capsule bu changmina sinabiyo. Break matunda taram nok chiri zima khata ba pao. RIMS Hospital Gynae Ward ki manakta public washroom facility over toilet ama RIMS ki director Professor A Santana Sangaduna miyam da khutsin nakre. Sangaba thauram ga mari lainana RIMS ki medical superintendent Professor CH Arun Kumar na ngasi sangari ba washroom masina hospital da lakpa miyam gi khudong cha da bakharadi ngakthok pangam lagani. Miyam ne isagi ni khanduna toilet asi seasonabio haina appeal tawki. Zagraba toilet facility for the public si akoi director na public ta Manipuri public ta ngasi si katue kato pagi tharom si uji pangtui besini adana lona akoi ki RIMS ke authority side ki seasonal viva praja singda masi yamna judiciously yamna phajana luna na sinabiu haina appeal tawjeri Kuntra Nepal Suba KCP ki Mapok Kumon Thauram Party ki GHQ 141 Battalion Training Center Mobile Unit Amasu United Batch Game da Mai Pagna Pangthokre Hairi. Lubasig Information and Publicity ki Member in Charge S Mangal ki Cherolamana United Batch Game da Pangthoki Bathoram Aduda Deputy Finance Secretary NG Kuman Camp Commander and John, Second in Commander L. Guliberna, Mathang Sitna, Athoiba Mitunglen, Thauram Mapu Amasung Akanaba Mitunglen Oiki. Athoiba Mitunglen Oikiba NG Kumanna, Ngasi Oiriba Loop Amadi, Yawalgi Fibam Asi, Ekoina Oheningba, platform da Tananaba Hokiba Matam Kayadagi, Ekogi Wakalda Sagalakiba Singadu, Tabak Tontorakpagi Mahini, Ngasi Loop Amadi, Yawalgi Asoiba Chumtoke Hairabadi, Ekogi Wakal Kanbagi Paring Chumtopam Toi. Wakal Kanbagi Paring Chumlagadi, Tabak Tobugi Poram Su Tagani Haiki. April Tara Mari the Pangthokpa KCP ki Kuntra Nepal Suba Mapokumo Numitka Mari Lainana Manipur gi Mafam Sinba Tungna Pangthok na Bahot na Bada Mating Panglakiba Miyambo KCP Military Joint Committee ni Kai Kumna Bodlakli Lupasigi Department of Publicity and Propaganda Secretary Ningthem Mangangi Cherol Amana Numit Asigi Mapung Oiba Thauram Party ki General Headquarter da Party ki President Amayai Tangbal Loduna Pangthoki Party ki Ate Unit Sing da Su Miyamga Loinana Thauramasi Harau Tamna Pangthoki Hairi. Lagliba April Kuntarukagi May Taruk Fawba Bhopal da Pangthokadaba Nepal Lakshuba Hockey India Junior Man and Women National Championship ta Saruk Yagadaba Manipur team ge uniform Yenthokre. Manipur Hockey na Sinduna Hockey Stadium gi conference hall da Pangthokiba Thoram Aduda dress asibu sponsor Toriba Manipur Building and Under Construction Welfare Board ki Chairman SH Pisorja Sarma, Manipur Hockey President Vasudev, Secretary Sunita, Technical Executive Director KHH Ibo Pisaksu Sarukyaki. Manipur Hockey ki President Vasudev Lamdam Masina Sanaroi Singh Asi Masa na Hotnaraga Fauraba matungda miyam na pukning thogat po oina tawi masigi mahota grassroots level dagi mayam changdu ni yokhat piba changi hen na faba sanaroi puthokpa ngamna ba budget sports ki ahen ba senfam hafan ningi haiki SH Pisorjit na lamdamasi sports khakta da natana ate hiram kaya da su ate stat singdagi hena fagat na ba honabada miyam na mating pangbiba changi handaki championship asi da saruk yariba sanaroi singna kan hotna duna state ki mai purak na bahot na biu Manipur Hockey hena chokhat na ba mahaki mai kai dagi chahi khudingi lupa lakh amamam piragani haiki agi taraptagi di any sanaroi singna koi sana basat ko matamda magi bhara or natragar magi uniform ai tungda su darka lai matamda ai saruk yaujage ai si bai tamjage hauzi aroi bada maroi ba pau amuk kahna ngasi miyam gi numita Chief Minister Nongthoma Birena miyam gi wakat chatruk lom haktheng nana lokshin khre amasong Manipuri loan India ki classical loan ki manung channa bahotna bada Art and Culture Minister amadi Education Minister na angamba thakta center da taknagani haina thajaba pikre Aji pau bugi nastim na pijaba pau matang ashwada loisin jere mityang tabiri basing momokan na kurum jere